Akasbani Imphal Ngangbam Nganthoi na pau pazari ahanbada maru oiba pau Mikhalgi matam naksilakpaga loinana phiral singkhatpa yauna board khombagi thabakan khalakli Raija Vidhan Sabha Mikhalgi ani suba tangka ki scrutiny da mirep marfudramathoi yare amasung leba asida hauju phawbada covid ki vaccine dose ko tisa mahumbudra humdoi lakh 39 hena kapkhre Leba asida Omicron variant lakpadagi COVID-19 ki anoba case hengalakliba si yenglaga aikoi pumnamakna section minasi sahi tara manga dagi tara nipan phawbagi manungda leba angangsing yauna vaccine kapa yaraba miyoisingna athuba matamda vaccine gi dose suna kapthokpiyo amasung atopa miyoisingbu vaccine kapada mateng pangbiyo laisat asidagi ngakthoknaba face mask upiyo phut taruki social distancing thambiyo mai mit sengna tathokpiyo khutsa sengna hambiyo COVID-19 ga mari lenaba ipawsingi damak national helpline number sing 01123978046 amasung 1075 ta aduga Manipur gi helpline number 0385241168 amasung 1800345381 ta phone tawbiyo hauzik mapung oiba pau Mikhal gi matam naksilakpaga loinana star campaigner amadi rajniti dol singi lusingba kayana phiral singkhatpa yauna board khombagi thabakan khalakli Langthabal Kendra da BJP gi mirep oiriba MLA Karam Syam gi ngarang pangthokiba phiral singkhatpagi thoromda Kendra gi ngaksel mantri Rajnath Singh na hai Manipur da BJP gi lengak laklaba matungda lalhobagi irang tapna hantharakli Congress na mamangda sahi 15 palingai matamda saukhat thorangi thabak sing maning handuna satlamba adu haujikti manglomda khumang sauksin na sangsinba ngamle Sri Karam Syam na thoromda da hai hena saukhatpa Manipur ama semgatnaba honabada BJP gi lengak thamba haibasi yamna tangai fadaba ama oiri Mikhal matamda miyamgi khanba hena phaba lusingba sing khanduna miyamna vote hadarabadi hena phaba sarkar ama lingba ngamgani Amaromda Nauria pakhanglakpa kendrada BJP gi mirep oiribi SKB gi phiral singkhatpagi thorom sungrang Lorembam lekai gi Siko ground pangthokhi Thoromadu BJP Manipur Pradesh ki President A Sarda Devi amasung Shiksha Mantri Sorok Haibam Rajan yauna BJP gi lusingba kya saruk yakhi Thoromadu SKB na hai Hena phaba saukhatpa lamdam ama oihanabagi pandamda handaki Mikhal asida mirep oibani Raija Vidhan Sabha Mikhal gi ani suba tangka ki damak mirep se pisilakhiba singi scrutiny ngarang pangthokre scrutiny adu da punna mirep marfudramathoi yare tangka asida Thawal Jiribam Chandel Ukhrul Senapati amasung Tamenglong district ki Vidhan Sabha kendra kunithoi da mathang thagi manga da vote hadanagani ngarang scrutiny pangthokpada Thawal jila gi khangabok kendra da independent mirep MD Ashraf Ali gi mirep se yakhidre Sandel Vidhan Sabha kendra dana scrutiny da yenaba khara leibadagi ngarang waroisin purakpa ngamkhide hairi Naga singi khwaidagi sauba maru marang hunbagi kumai luingai ni ngasi pangthokli kumai asina lakpada lusingba kayana yaifa paujel pirakli Raijapal Laganesana mahaki paujel da hai Naga singi maru marang hunbagi nungairaba kumai luingai ni na lakpada raija sigi mipung khudingmakta santi amasung nungsi sanabagi wakhalon hena sesinhanba oirasanu Mahaki pauzelda Mukhyamantri Nongthombam Biren hai Naga singi ina kholaba natki oiba kumai asina tongan ba kanglup singi marakta nungsi sanabagi mari hena sesinhanba oirasanu Manipur Public Service Commission na 2013 pangthokiba Manipur Civil Services Examination gi main examination tha mari gi manungda amu hana pangthoknaba Supreme Court na rai pikre Justice AM Khanwinkar amasung City Ravi Kumar gi bench na hai English ngani tara tarukta pangthokiba parikya adu da mai pakhiba amasung pakhawdaba candidate khudingmakna parikya asi thaba yagani tabiriba pawse kasbani Imphal degini Leibasida hauzik phawbada covid ki vaccine dose ko tisa mahumbudra humdoi lakh 39 hena kapkhre ngarang khakta da vaccine dose lakh 90 hena kapkhi hauzik phawbada precaution dose na koti ama lakh humbudra ni thoi kapkhre sahi tara manga dagi tara nipan phawbagi kangluptana vaccine dose ko ti manga lakh 13 hena ahanba dose ta kapkhre Ani suba dose ki oina koti ama lakh humdoi hena kapkhre Manipur da ngarang miyo merfudrani thoi nauna COVID-19 positive oikhi amana leikhide positive oibagi sangsa da manga dasmik taretni hairiba matam sida miyo chama yankhema thoi lena asina nabadagi phagalakhi naba phagalakpagi sang sada merfudra taruk dasmik nipan mari yaure ngasi phongba pause singi maroiba pausingi damak hauzik Ngangom Kiran leire Kiran Thagachari Nganthoi Mikhal gi matam naksilakpagi loinena rajniti dol singi lusingba kya yauna phiran singkhanabagi thorom sing pangthong akibagi pau
अनिसुब तांका की स्क्रूटिनी तौखिबा अमसुंग कोविड का मरी लेनबा पाउसिंगना ngasi phongba paukse sing maru oyo pau ina phongnari sana lebakta congress lengakna manipur ki issue sing center da yohlam de haiba chief minister ki wafamna ahan headline tori sandel assembly constituency da thokiba angak pa thodok ama sandel ac da npf ki mirep ani mirep che pishilamdagi scrutiny loi khidre haiba pauna ani sub headline tori lalholup amana aihak pu hatna ba yathang pirklaba matung scott su lokthok pikre haiba brinda gi wafam amasu pauchi asiga ahan balamai da phone pona phamda n birena siam orakpadagi ching amasung tam animak punsil halle haiba kiran rejijogi wafamna ahan headline tori maral mathum lapsin nabata khanba singbu miyang mihut ohin khigadra haiba ojogi wafam amana pauchi asigi anishuba headline tori hak kanjaba ngamnaba lengak asi inthu mathau tai haiba gaikhang wafam amana pauchi asigi ahan balamai da phone People's Chronicle da Center na lalhoba sing wari sanana basyam saduna lai haiba kendra gi ngaksin mantri Rajnath Singh na langthaban kendra gi MLA karam sangi phiran chinghat pagi thorom da phongdo ki wafamna ahan headline tori Isel Express da nongthomam birena mathang gi lengak ta chief minister oibagi ingit pi kre haiba pauna ahan headline tori ani shubu tangka ki scrutiny loi kre ama reject taw kre haiba pau amana pausi asigi ani shubu headline tori Imphal Free Press da BJP sarkar si miyam gi mayok to leibani BJP sarkar bu PRL piba matam oire haiba gaikhang yophamna headline tori irai bakta mirap singi phiran chingkhatna bagi thoromna lambi chathok ka sinda miyam na khudong chataba mayok na kre haiba paun headline tori naharol gi thodang da mikhal sida congress na single digit gi hena mai pakloi state sida BJP khakta gi oiba sarkar leigani haiba himanta biswas sarma gi waphamna ahan headline tori Mikhal ga mari lenana phagat khiba senpham sing thigatnaba income tax department de khangan kre haba pau amana pausi asigi anishuba headline tori BJP ki panamdi corruption maru phangna mutat pani laloba sing wari sananaba center na thorang tawduna lai haiba Rajnath Singh wafamna pausi asigi anchor kalam da phone Huyelan fauda second phase ki candidate ama reject tawre nifuma thoi chandel assembly scrutiny adjourn tawkre haba pauna ahan headline tori Shanghai Express Manipuri da development singmang da sangchinbu ure haiba Rajnath ki wafam na headline tori pung kunmari da mi marputrani thoi positive oiki sam yankhai ma thoi phaki amasi ki haiba pau amana pau si asigi ahan bulawai da phone Shanghai Express English da Rajnath na khulai paiba kangbu singda wari sanana ba baton tawkre haiba pau na headline tori anishibu tangka ki scrutiny da mere marputra ma thoi yare haiba pau amasu pau si asigi ahan bulawai da phone Ganfiu Melda lalobasing wari sanana basyam saduna lai haiba Rajnath Singh wafam amasung Valentine's Day numita Mizoram da pakhang laisabi chamapan kuntrama thoina I dan tawkhibagi wafamna marwayo pausing oiri Tamenglong Times ta Tamenglong amasung None Jila gi Vidhan Sabha Kendra ahum da mirap tarana lamba thingnaragan haiba pau amasung Union Minister Singh laktuna BJP gi mirap singi bot khomli haiba pausingna marwayo pau oina phongli Hills Hornbill Express ta Senapati Jila da nishubu tangka ki mikhal gi damak mirep tarani thoi yare haiba pau NPF ki campaign Senapati da hayeng hauragan haiba pau amasung hana ki chief minister Okram Ibobina Congress na mai pakkani haina phongdo khiba pau singa maru yo pau ina phongli masona tharda laloba singh wari sanana ba Rajnath Singh na phongdo khiba wapam amasung mikhal gi bot khomba kankan rakpu gi pau na maru yo pau singa ina phongli Nisin Trail to the Manipur ke CEO amasung election observer sing na mifam pangtuk tuna mikhal ge sam sariba sing yangsin kibagi paw amasung Rajnath Singh na laluba sing wari sanar bugi matangda pongthok wafam sing na maroyo paw oina phong Manipur Express ta Chorsanpur gi district election officer na model call of conduct apung phananga na chatna na bakhangan kibamasung Singhat khulda yum ani mai chaki bugi paw na maroyo paw oina phong Morning Bell da center na matam pumna makta state ki mating pangna basyam saduna lai haiba chief minister gi wafam na headline tori Nganthoi Thagasari Kiran aroibada maroiba pau amo mikhal gi matam naksilak pagaloina na phiral singkhat pe yauna bot khombagi thabakan khalakli Rajya Vidhan Sabha mikhal gi ani suba tangka ki scrutiny da mirep marfudrama thoi yare amasung leibak sida hauzik phawbada covid ki vaccine dose ko tisa mahumudra humdoi la kunthani pan hena kapkhre pauloi jare